Kaisampat Majam Lekaidigi, Luwangtem Mukes Putek the Kaidina Tadok Navasindu Haidana, Nipi Kayana Wakat Kongzam Changson Cray, Zesiki Maikaidigi, Manipuri Governor da Ayibachero Pisan Cray. Republican Party of India Atawale Delhi Youth Wing members sing nasu ngasi Union Home Minister Amit Shah ki mafamda kuki lal hobani chingna basingna Mukesh Fazili basigi mathakta kudakki oiba thabak lokhat piyu haiduna cherol pisin kre haire Manipur yauna Arunachal Pradesh Nagaland amadi Assam da lagliba tha ahum asigi manungda hairiba state sing asida delimitation ki thabak loisinaba Supreme Court na center da pautak pikre Amadi Israel ki lanni sinanga se anganbada Gaza Hamas singi mathakta chetakhiba nongthak ki landa amada miyoi chamri ki mathakta hatkre haire Kurumjari ISCOM News mereng tabiri ba kwai pumnamakpu aisil ki janambamna taram nokjari hauzik pau sandok na pisari Jadliba tha sigi tarataru ki nungthildagi thiba khangna lerakliba Kaisampat Majam Lekaidagi Luwangtem Gyanendra gi machanupa Luwangtem Mukespu tek takaidina senarakadabani haiduna ngasi Kaisampat Majam Lekai gi community hall da nupi kaya tholaktuna wakat mifam chethakre Panbayai madudi masagi chahi kuntangai riba Luwangtem Mukesh March tarataru ki nungthilda Angangu machugi alto car amat thauduna chatkibadagi mahakilikun libada Mukesh ki mobile phone track tawba matamda None district ki Zawjang tek hairiba mafamasi thoglak pathingna kibane Masigi makha tarakpada Mukesh hauzik fawba thiba khangdana leirakle Thaudoga siga mari lenina ngase thaudoga sigi matangna semkiba Joint Action Committee Against the Missing of Luwangtem Mukesh na sinduna Majam Lekai ki community hall da sit-in protest tawki Mata na po ni mai cha da lai ni na ai cha do atu ka ni atu pino ai mai au da ga de hi ma pu ka na ma ni mai cha da lai ni na mi ni lai na mu da ni atu pino mai ana jo ga ma ma ting pa mi ai ka ni no ai cha du ki ma ting am tak pa mi ai su ko ma je ke aju thun mi ga no Mama mapawi mo sinasak mo si Ngoy na di ka ngoy pa masada pala ka na kang ganyan ba Isado na mo na di matim api o isado Ima isado lay siya ba na ay kanasulay di isado na tragedi Ay po ka di ka na isado ang muda mo ko Isado ang muda di ay mamahay ko na sinabi yun Kaisampat Majam Lekaida sit-in protest sarugyaram binupi singna tungda Manipur gi governor da Ayibachero ama pisin bagaloy na Mangkiba Mukesh Putina badiman tawraduna Rajbhavan tamna kongsa lakhi Hauzik Manipur gi governor Imphal gi Rajbhavan da leitaba maramna makhatarakpada Manipur gi chief secretary gi office ta chetuna Khangatliba JSC ki nupi kharana ayiba memorandum ama pisanki ngasi ki kongjang singa de sarukya ki bi Mukesh ke pokpi Luwangtem Ongbi Devina Luwangtem Omi Devina phongdokhi bada mahaki thiba khangdana leiriba machanupa mama gi mafam da tek takaidina kutsannabiyu haizaki tang tara turuki Mundingi Pungani get today the Mazi Mama Sabukta Ulge Yosangi Pishaki the Pew by Adamal Pashalupasani Kapi given him young little case. Saki did it. Lagasaki Mama. He's young little get the Saki him. I'm not like a say, Kunga put it to Kisak, Chilav and Emana Likidu, a public Likiban, they were sent to give never. Kunga so move, this has so move never. Aduni laga sakiba neba sakiba dudagi auze hanjala tadana daina pung aunga makhai adai daina phone tawiba busy lei ado aina magi busy lei je kai gino ne ar gai di sauro thapol loi shala lei ba aduga pung tauru makhai tare ki sidagi di sujob thamgare ba sujob thamgi budu ai kai su khandi lakani lama mi gi da su lekta banina mi gi mayum da su ma lei ganda banina lakani gai singa eba adai di pung
tara taramathoy baro tasalakpadudi ay tumbe ada surota mu thoma panda mu lei tawraga no ngale adu isado laktre ko hijang kwa ke thengi da hijang yomba mama leibido adagi hijang leraga round tawraga lakke mama hairakpane ba ada mama ai thena ju thoi hojing ngalingai jing haktang thoke haraga thoki bane ba aina ju ma se thoki baga dong sui phone je tawbane ba numiti di ai ju maru amba leibani na phone je haktang tahodre ba mairagi kaino leibani na aduga aina pung ahum makai tabagi adudane ba busy ena leireise aduga pung tare tarum kai tare tabagi sidadi suiso bhai gare ba aduni aina haigada ba bu aigi sado adu khata di kanbiyo aigi sado mutadi thadu piyo mayam changa gauta di onadi raga mai sa ka tang leibine adu ai di hoji cha lei traga di ai magi da mutta ai nei hingi jisu imai sa da lei jabane ai kana ju lei ti imai sa na tana ai ne da kana da lei te mai ne abada ju kana na te mama ai na tana Nakalamaromda Mukesh imung manunggi miyoy singna Marilay Naba Imphal Police Station da mi mangkibagi report ama tawkibaga loinana Republican Party of India athabalege National General Secretary Oiriba Maheshwar Thongnauzamna Manipur Police ki makok thongba official sing unaduna thiba khangdana leriba Mukesh pu thibina ba haizabadagi Manipur Police amadi security force sing maikai dagi ngarang dagi hauna mafam kaya da thiba humbagi thabak paikhat pa hokre haire Manipur Police ki control room dagi thado rakhiba cherol amagi matung inna thiba khangdana leriba Mukesh pu fangna ba kan bathabak sathari haina khanghalakle Nakalamaromda Republican Party of India Adawale Delhi Youth Wing members sing ngasi Union Home Minister Amit Shah ki mafamda Kukilal Hoba Singh Chingnaba Singna Fajan Kriba Mukesh Kauba Masagi Chahi Kun Khakta Ngairiba Nupa Macha Ama Faziliba Siki Mathakta Khudakki Oiba Thabak Lakhut Piyu Haiduna Serol Amangasi Pisin Kre Haire Cherola du damakata na Fazin duna thamliba angang adu bulauthok na bohanabada security ki akanba thabak paikhat piyu haire Ayi Bacharol ama Pisan ki badu sarukya kiba RPI Atawale Delhi Youth Wing President Kuman Them Boris na hai kibada Manipur da hause President rule thamdana security na kurak hangdana leripane Maraga sida chahi kun khaktamak ngairiba micham ama fa kiba haibasi tarai na lopa yaroi Hairiba thaudoga siga mari leinana mangkraba Mukesh athubada thidok Imung manung da sinaw aduga thaudoga sida chenaba sing kudak ta faduna cherak piyu haiduna memorandum asi pisin bani haiki Asi hojai khoi na lejari ba mafam asi Ministry of Home Affairs ki mamangdani ai khoi ngasi Republican Party of India athawale Delhi Youth Wing Manipur State ke khoi thomi singi mai dagi Minister Home Minister Amit Shah da khoi gi memorandum ama khabisin jaram li ba memorandum asi khoi gi ngahan tang 13 tagi ngasi fawa mafam khangdana lerakriba khoi gi inaw case mahapu athuba matamda rescue tawna ba amasung mahapu faaba da senari ba culprit sing ase tuma ba matamda faaduna makoi bu marangi matik chaba dandi du pina bagi da yamna ngakli badi khoi gi iram da Manipur asi hojik president rule chalai duna lairibani amasung president rule chalai na amadi security force matik ana lairaba matam asi faawada khoi security force singi mamang dagi haitar miyoi ama kidnap tawkiba asi khoi yamna laibak thibani amasung Manipur gi praja miyamna government amasung mari lainaba concern authority singda thajaba thamlamba atu manglakani amasung loina na khoi gi march ki tang 9 dagi Ministry of Home Affairs dagi thokiba khoi gi serol tang 9 dagi khoi free movement khoi gi hana chana thona dana lehelamba khoi gi lambi thong watching amasung tamgi masi khoi free movement ohengani haibadu khoi gi ngasi mangthokliba thogdo sina takle madu khoi gi totally collapse oire amasung khoi gi RPI athawale Delhi Youth Wing Manipur State ki maikai dagi khoi gi mari lainaba concern authority amasung Union Home Minister amasung khoi gi state adugi head oibirba governor AK Balada khoi gi appeal tawjari madudi athuba matamda khoi gi force kudimak sijin aduna abadi available resource kudimak sijin aduna khoi gi inaw asi athuba matamda rescue tawgadabani amasung tek ta kaidana mahaki mama mapa amadi imung manungi miyo singda sinabi gadami loina na khoi gi mahapu faabada senari ba culprit sing asiju athuba matamda faaduna makhoi gi phongphom thokpa dandi adu phangwan bigidam Amaromda Zawjangtek Atopa maming Lambung Village ki chief Henkupau Haukip na Kudiak Piduna Thador Kibacherol Amada kay Sampadlay Majamlay Kaidagi Luwang Te Mukesh ko Banupa Machama Mangkibagi Matangda RPI Athawale Secretary Maheshwar Thongnauzamna Zawjangtek ki Ming Paksalakliba Kulasibu Ming Chathia na Buhanabane Zawjangtek hairiba kulasi None District ki Manung Chanaleba Mafam Amani Amadi Angang Mangkribasiga Kulasiga Karigumba Hiram Amatada Marilay na de haina Sengdorakli
Imphal West District Ilamphel Police na koliba COM Regional Boxing Foundation manaki Langol Game Village John 3 dagi Security Force na lo na tingkraba lal holub RPF PLA miyoy ama ngarang fagat kray fagat laba miyoy adudi Laurembam Brojan Singh atopa Ming Dyson chahiyang kay mangunigi mobile phone ani two-wheeler ama loinana Aadhaar card amaga fangle haire Amaromda Manipur Police ki team amana ngarang Wanggoy Police na konba Samuro Naurem Chaprau Makhalay Kaidege Lo na tingkraba lal holub RPF PLA da hana yaron laga hojik na Pre-Park UPPK gi miyoy ama fare haire Fare ba miyoy adudi atopam Romeo Singh atopam Ngamba Jahinifu Marine Masagaloy na Hauray bi mayay kaidege lo na tingkraba lal holub KCP People's War Group ki Laistram Tomba Singh Jahi kontra humdoy suraba masu fare Masigi mathagda Bisnupur District ining thokong kha kairungbam laikai degi kontrakpa Michael Singh chahi kontra humdoi leifam ning thokong kha ward number 7 degi lo na tingkraba lal holub KCP People's War Group ki miyoy ama sufaki mangon degi magazine konana 8mm gi pistol ama 9mm gi tokning maru mari tokning ama AK maru ama .762 mm gi maru ama 303 gi maru ani loinana mobile phone ama sufang le haire Manipur yaun Arunachal Pradesh Nagaland amadi Assam da hanjin delimitation gi thabak thintahanbagi mayokta lagliba tha ahum asigi manung da hairiba state sing asida delimitation gi thabak loisinaba Supreme Court na center da pautak pikre Ngarang Supreme Court ki Chief Justice Sanjeev Khanna na luchingba ban samana government ki Solicitor General Oriba Tushar Mehta na amukkahana matam kharaga pibinaba wakat ama pukhalakpadagi court asin amadu yaroi tha ahum ki manungda delimitation ki exercise tobagi thabak loishanaba center da khanghan khipane Hiramasiga Mari Lainana hearing mathang lakliba July kun mathoida Kodasina matam lefki Kodasina makataning kumja lisingani kunda President ki order amagi matung inna amuka hana delimitation ki thabak chathana bahai kraba fawba Central Government na madu karigidamak hauzik fawba indribano haina hangki Hiramasigi matang the Government ki Council Oriba Solicitor General na sengdok warol ama court asida thamgadabani haiki Masigi Paukumda Tushar Mehta na Arunachal Pradesh, Nagaland amadi Assam gi oina center ga consultation topagi thabak paikhatli adubu Manipur gi oina di hauzik oiriba fiba masina maramoiduna kharalu na thokli haiba wafam thamki petitioner ki maikaida lepki by advocate gangmai na inkumja lisingani kunda India ki President ayaba pikraba thabak amabu thabak ton thoknaba court tawa ka cherol thakiba chahi ani fazalak laba fawba karigidama government thabak paikhat pangamdribano hangki Supreme Court ta delimitation to dabagi wakadase Manipur yauna Arunachal Pradesh Nagaland amadi Assam gi oina lediba delimitation demand committee na Supreme Court ta thangalakibane Israel ki landmi sinaga da Hamas singi mathakta chathe ki banong thak ki landa amada miyoy chamri ki mathakta hat kre haire ngasi ki attack asi chahi asi goina January tha gi thakai changlakpa duwaida Palestinian ge mafam singda landa ba leplurba matungda ngasi amok ikang khanghodana chatharak ki bane ngasi gi nong thakta ki chathe ki balanda haibadi air strike adugi hek tungda Israel ki landmi singna nongpok thangba Gaza gi mafam singdagi mi takthokpa gi thabak chathana ba khangan kre Palestinian Gehal Authority Singi Matung Inna airstrike aduda miyoy chamri ga mari sire amadi chatruk henbana asok apan nangkre haire China City United States ki Washington Delaribo White House ki wangangloi amana phongdo ki bada Israel ngasi Hamas singi mathakta Gaza dalan chatha dringai mangoinana United States ta pau khanghalam ki high kre ngasi ge attack adu gaja gi awang thangba saruk oriba there al Bala Madikan Yunis Rafa Abasan Al Kabira Hariba Mapam Singa Sidasu Chatharaki Amadi Miyoy Kaya Mahatki Amaromda Israel ki Prime Minister ki office ki thadoraki bawarol amada President Benjamin Netanyahu na haikibada Donald Trump ki Middle East envoy oriba Steve Witkoff na Hamas sing na fazan duna tamliba Israel ki miyoy sing thadorok na bahaira ba fawba thadorok tabadagi attack asi chathaki bane
Maram asina ngasidagi hauna Israel na Hamas singi mathakta akanba attack sing chathaba hauragani haiki. Hojik sanabagi pau lobirasi. Kawchang District ki Sugno Assembly Constituency ki manungda Leba Wangu Sandangkhong Social Welfare Youth Club Sandangkhong na sinda na chatharakpa kun mathoirak subachahi ki sports meet kumjali singani kun mangagi mangani chanbanamate closing ceremony ki nga sinupa ki half marathon race pangthokre lamze loipun na kuntra manga mungna saruk yadana club asi ki sports complex ki lam tharaba matungda kilometer 32 muksangna iram mapan chatpa Sugnu Thongkhong taba lambida Lamzaloi singaduna chalaklaba matungda amok sports complex sa lamtungfam oiki half marathon lamjeladu winner da ningthausam kesbananda runners up da yumnam brajamani amadi second runners up na asem iboshana na taki makok mathang takraba singda kasabert oina mathang sitna lupalising mga ahum amadi ani kutsin naki Amarom danga sigi morning session the school mahiroi singi education items oina quiz competition supang thoki Ipa ipu singi haktaktagi chatnarakpa tharam amasu oiriba kwaktan ba haiba mashana asi ngasigi miro na kaunarakpagum tawribasi nauhona na ningsing bagaloinana hairiba kwaktan bagi mashana asi kannabagi pandamda yausam sports meet kumjali singani kunmanga asigamari leinana Eastern Unit Club Kameng Kunjaugi kunmathoirak suba annual yausam sports meet ta miyoi kayana saruk yaduna kwaktan ba masana pangthokre Hairiba kwaktan basigi matangda Kameng Kunzau Mera Paibigi member Bimolata Mungzam na Fongdokibada Mamangai ipa ipu singna thambiramba Meitei singi chatnabi thoram amasoiriba Mamal yamlaba Pauro Poktak sing yauba madi Inat ki oiba chatna kanglon kaya sibu Mangkidanaba ipa ipu singi tunginduna Isagi ipurup kanabagi damal Hairiba thoramasi yausang sports meet kamari leinana Pangthokpani Masina hogolakliba ngasigi mirol maru oina nahasingda amuk nauhaunana ningsing hanaba madi chatna kanglon sing asi yokhatpada mateng oina bahaiduna asigumba kwaktan bagi thoramasi pangthokpani haiki ngasi Kameng Kunjaugi yausang sport kamari leinana pangtholiba khoigi sports sidaida khoigi haiba kwaksana ba haiba masana si hapagi maramsi thaina khoi pai pu singna thamamba pauro poktak maman yamlaba maman nai draba pauro poktak mayam ama thambirami haiba poktak khoigi inat ki oiba adagi khoigi chana kanglon mayam ama thambirami adum maru oiraba khoigi pauro poktak na thallaba adugumlaba ipai pu singna thambiramba adugi masana ba kwaktan ba haiba ki thawra kwaksana ba haiba ki masana se khoina ipai pu thambiramba pauro poktak tu badu tung injaba madu yokhat pachangi khoina khoigi furup khoina khoigi jati kanjana bhona bada khoina ipai pu na thamamba aduga pauro poktak sana loncha chana kanglon mayam ase khoina masi ningsing ba chumi masi yokhalaba madamda khoina khoigi furup se khoi kanba ngamgane haibagi kanba ngamgane haibagi wakholonda ngasigi kwaksana bagi thawram se khoigi sumai yausa sport ka mari leina asigi sumba masana je khoi hapsabani Hojik loisilakpada maroiba pau amukahana pizari Kay sampat lay majam lay kaidegi luwang tem mukes putik ta kai na thadok na basing biu haiduna nupi kaya na wakat kongjang jangsin kre ZSC ki mai kaidegi Manipuri governor da ayuba cherol pisin kre Republican Party of India Atawale Delhi Youth Wing members in Nasumasi Union Home Minister Amit Shah ki mafanda kuki lal haubani chingnaba singna mukesh fazili basigi mathakta खुदक की और बथबक लखत की हाइदना सेरोल पे सिंह हाइरे मणिपुर यान अरुणाचल प्रदेश नागालैंड अमदी असम द लाग बथा अहु मसगी मनु द हाइड स्टेट सिंगा सिदा डिलिमिटेशन की थबक लोइसे नबा सुप्रीम कोर्ट ना सेंटर द पाउता की थे Amadi Israel ki lani sininga se angan badaga jada Hamas singi mathak chate ki banong thak ki landa amada yoi chamri ki mathakta hat kre haire
Matang asi fawbagi oina ISCOM na pijaba Manipuri pau loijare miding tabiribasingbu amukka hana khurumsari.